Mana surung manungda asum changsilakpada akiba angakpa khonjel khara tarami. Mahakna ngakaduna changsinduna muna yenglubadadi Hingchabi mama Macha anikha wari sanaba urami. Malasu kiraduna nung amagi marumda lotlaga tarami. Ima, ngasidi ay miya na saningi. Aduna imana mi amata tibiyo ba? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯃꯤ ꯆꯥꯕ ꯐꯪꯉꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏꯅ ꯃꯤ ꯆꯥꯏ ꯍꯦꯛ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯗꯨꯅ ꯊꯝꯒꯅꯤ꯫ Pul amada yamna lairaba imung amada mala kaubi nupi amaga mahaki mapaga leirami. Malagi mapa adu ahal oisilakpuna maram oiraga noma nomagi masasu soksilami. Amadi mapana malabu luhongbiba pamami. Mala asi yamna masak matau phajabi nupi amani. Nomadi makoina leiriba mafam aduda Gopal kauba nipa ama lalon itik tawduna paisa yamna paiba nupa ama laami. Magi thabak loisilaba matungda Gopalna mayumda halakpada mahak ising yamna khawranglami. Mana ising thaknaba koyang yengbada malana ising yawba safu ama puduna lambida lakpa adu mahakna urami. Madu ubada Gopalna hairaklami. Amukta ngaibiko ba ay ising yamna khawrange aduna ising khita thaksakhige. Malana wahai amata haidana ising adu Gopalda sinarami. Gopalna su ising adu thaami. Ising thaaba matung malada thagatpa phongduami. Tanja aduda nupa amana malabu kauduna hairaklami. Mala, tabro mala, nangi babado, laitre, ay nang kauba laine. Mala, wahai adu tabada, makutta pairiba sa fu adu, laymayda tadaramaga, mayumda, yana tuna sienkre. Magi mataudu, Gopalsu, magi matung inaraami. Gopalna, malagi mayum yorokpada, tho iba thawdo punama khangami. Malana, mapagi thawai yaudraba, Haksangdu ubada yamna kapsarami. Asumna mapagi aroiba mathau mangam pangthoklami. Punamak uraba matung Gopalna hairakami. Aigi ming Gopal kawe ay manak nakpa khul amadagini. Ay mafam asida lalon itik tawraga laybani. Nangna yarabadi ayga luhongase. Malasu mahaki oiriba fibam adu khaladuna yarami. Afaba numit ama tanaduna moy ani luhongami. Adubu Gopalgi mamanadi malabu yamna pamamde. Malabu lairaba imungdagini amadi magini haibada kana amata leitre haiduna mabu tathi tawoina tawbirami. Thabak punamak malada tawholami. Adubu Gopalgi mamana Gopalgi mamangdadi malabu yana luna tauba sasinarami. Nongmadi Gopalna mahaki thabaki matam khara mayum thadoktuna chatpa tarami. Taribra mala ay tha ahumukti yum asi thadoktuna chatpa tare. Nang ima hoiga ningthijana leiminaramu. ꯑꯩꯁꯨ ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯗꯣ ꯈꯔ ꯄꯨꯕꯤꯌꯨꯗꯅ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯦ꯫ Satoriba thabak asi yamna wagani aduga mafamsu yamna lapi. Nang lakpa ngamoyne. Nangi imana aibu inti nungaina tawbide. Nang tha ahum halaklaroi khanglabadi hanadagi hena aibu otpini. Aduna ai nangi matung ilakke. Malana maniempokna Gopal leitrikanda mangonda thina tawbiba punamak tamami. Gopal nasu malabu themnaduna hairakami. Nangna imada lana khangano. Imase yamna fabani. Nangna yumsida lakpasu kuidribanina khara leiraga phajarakanida yamnasu khanjalunu nungaina dum laithoamu.
ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯒꯣꯄꯥꯜ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯣꯄꯥꯜꯒꯤ ꯃꯃꯥꯅ ꯃꯂꯥꯅ ꯒꯣꯄꯥꯜꯗ ꯇꯝꯂꯤꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯊꯪꯅꯕ ꯀꯥꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯅ ꯄꯥꯎ ꯇꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯂꯥꯕꯨ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯝꯃꯤ꯫ ꯅꯪꯗꯤ ꯃꯁꯤꯅ ꯐꯔꯕꯅꯤ, ꯅꯨꯃꯤꯠ 5ꯅꯤ ꯀꯔꯤꯝꯇ ꯄꯤꯖꯔꯣꯏ, ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯃꯂꯥꯁꯨ ꯅꯨꯃꯤꯠ 2 ꯀꯔꯤꯝꯇ ꯆꯥꯗꯕꯤꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯂꯥ ꯃꯁꯥ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ, ꯑꯗꯨꯒ ꯃꯂꯥ ꯃꯁꯥ ꯃꯇꯣꯝꯗ ꯈꯟꯖꯔꯝꯃꯤ, ꯑꯩꯅ ꯀꯔꯤꯝꯇ ꯆꯥꯗꯕꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ 2ꯗꯤ ꯁꯨꯖꯜꯂꯛꯑꯦ꯫ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ 7 ꯑꯃꯒ ꯈꯥꯡꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯂꯥꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯁꯥꯔꯕ ꯃꯇꯨꯡ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯇꯨꯃꯤꯟꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯛꯑꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯖꯪꯒꯜ ꯑꯃꯗ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ 2ꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯅꯁꯥꯗ ꯑꯌꯥꯎꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯤꯔꯝꯃꯨ꯫ ꯑꯩꯕꯨ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ, ꯑꯩ ꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯊꯝꯃꯝꯃꯒꯦ꯫ ꯑꯩ ꯏꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯕꯤꯔꯛꯀꯅꯨ, ꯁꯅꯥꯁꯤꯡ ꯑꯁꯦ ꯊꯝꯃꯝꯃꯒꯦ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯂꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯄꯝꯃꯤ꯫ ꯃꯂꯥꯅꯁꯨ ꯕꯦꯒ ꯑꯗꯨ ꯃꯈꯥꯗ ꯊꯝꯕ ꯁꯥꯔꯒ ꯃꯂꯥꯅ ꯂꯩꯃꯥꯏꯗꯒꯤ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯔꯤꯕ ꯈꯣꯏ ꯃꯍꯨꯝ ꯑꯗꯨꯗ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕ 2ꯗꯨꯕꯨ ꯌꯣꯝꯁꯤꯟꯗꯨꯅ ꯆꯤꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯎꯃꯪꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯂꯥꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯗ ꯑꯍꯤꯡ ꯌꯥꯔꯛꯅꯕ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯑꯀꯤꯕ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯛꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥ 2ꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯝꯃꯤ꯫ ꯃꯂꯥꯁꯨ ꯀꯤꯔꯗꯨꯅ ꯅꯨꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯇꯥꯔꯝꯃꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯃꯤ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ, ꯑꯗꯨꯅ ꯏꯃꯥꯅ ꯃꯤ ꯑꯃꯠꯇ ꯊꯤꯕꯤꯌꯨꯕ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯃꯤ ꯆꯥꯕ ꯐꯪꯉꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏꯅ ꯃꯤ ꯆꯥꯏ ꯍꯦꯛ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯅꯤꯡꯊꯧ ꯑꯁꯤ ꯀꯨꯏꯅ ꯍꯤꯡꯂꯔꯣই꯫ ꯃꯥꯅ ꯍꯦꯛ ꯁꯤꯕꯒ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯤ ꯈꯜꯂꯒ ꯆꯥꯔꯗꯕꯅꯤ꯫ ꯏꯃꯥ, ꯅꯪꯅ ꯅꯤꯡꯊꯧꯁꯦ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯕꯅꯣ? ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯏꯐꯅꯕ ꯄꯨꯖꯥ ꯑꯃ ꯇꯧꯒꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯂꯩꯃꯥꯏꯗ ꯊꯥꯔꯒ ꯇꯨꯝꯒꯅꯤ꯫ ꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯌꯥꯝꯅ ꯖꯥꯊꯤꯕ ꯇꯤꯟ ꯃꯈꯜ ꯑꯃꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯇꯤꯟ ꯑꯗꯨꯅ ꯃꯔꯨꯝ ꯃꯌꯥꯝ ꯑꯃ ꯅꯤꯡꯊꯧꯒꯤ ꯀꯣꯛ ꯃꯅꯨꯡꯗ ꯀꯣꯛꯁꯤꯟꯒꯅꯤ꯫ ꯇꯤꯟ ꯃꯔꯨꯝꯁꯤꯡ ꯑꯗꯨꯅ ꯇꯤꯟ ꯑꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯑꯗꯣ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯀꯣꯛ ꯆꯤꯛꯀꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛꯅ ꯅꯤꯡꯊꯧ ꯑꯗꯨꯕు ꯐꯅ ꯂꯥꯌꯦꯡꯂꯕꯁꯨ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏ꯫ ꯃꯂꯥꯅ ꯇꯨꯃꯤꯟꯅ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯏꯃꯥ, ꯑꯗꯣ ꯅꯤꯡꯊꯧꯗꯨ ꯃꯇꯝ ꯆꯥꯅ ꯃꯥꯒꯤ ꯃꯀꯣꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯤꯟꯁꯤꯡ ꯑꯗꯣ ꯇꯥꯟꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯍꯤꯡꯕꯗꯤ ꯉꯝꯒꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯐꯗꯨꯅ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯍꯥꯛ ꯈꯛꯇꯅ ꯃꯗꯨ ꯉꯝꯒꯗꯕꯅꯤ, ꯑꯇꯩ ꯀꯅꯥꯅꯁꯨ ꯉꯝꯃꯣꯏ꯫ ꯏꯃꯥ, ꯀꯃꯥꯏꯅ ꯇꯤꯟꯁꯤꯡ ꯑꯗꯣ ꯃꯥꯡꯍꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯍꯟꯗꯣꯏꯅꯣ? ꯇꯤꯟꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯀꯣꯛꯇ ꯌꯨꯕꯤ ꯊꯥꯎ ꯇꯩꯔꯒ ꯅꯨꯡꯁꯥꯗ ꯌꯥꯏꯒꯗꯕꯅꯤ꯫ ꯅꯨꯡꯁꯥꯗ ꯌꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯣ
ꯁꯥꯒꯠꯂꯛꯀꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯏꯞ ꯃꯆꯥ ꯑꯃ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯆꯤꯟ ꯑꯃ ꯊꯝꯃꯒ ꯄꯥꯏꯞ ꯃꯆꯤꯟ ꯑꯃꯅ ꯏꯁꯤꯡ ꯑꯏꯪꯕ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯇꯤꯟꯁꯤꯡ ꯑꯗꯣ ꯁꯥꯃꯟꯕꯗꯒꯤ ꯑꯏꯪꯕ ꯃꯐꯝꯂꯣꯝꯗ ꯇꯤꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯤꯡꯊꯧ ꯑꯗꯣ ꯀꯣꯛ ꯆꯤꯛꯄ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯂꯥꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯂꯥꯅ ꯁꯍꯔ ꯇꯝꯅ ꯂꯥꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯀꯣꯛ ꯆꯤꯛꯄꯒꯤ ꯂꯥꯏꯅꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯃꯂꯥꯁꯨ ꯃꯥꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯇꯥꯔꯛꯂꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯆꯤꯟꯊꯗꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅꯁꯨ ꯃꯥꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯂꯥꯌꯦꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯀꯅꯥ ꯂꯩ? ꯑꯩꯕꯨ ꯂꯥꯌꯦꯡꯕ ꯈꯨꯗꯛꯇꯒꯤ ꯍꯧꯅꯕ ꯑꯌꯥꯕ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯑꯆꯪꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯋꯥꯠꯇꯅ ꯅꯤꯄꯥ ꯑꯁꯤꯗ ꯄꯤꯒꯗꯕꯅꯤ꯫ ꯃꯂꯥꯅꯁꯨ ꯃꯥꯅ ꯈꯪꯕ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯄꯦꯜꯂꯗꯨꯅ ꯃꯂꯥꯗ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯑꯩꯒꯤ ꯑꯅꯥꯕꯕꯨ ꯐꯍꯜꯂꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯅꯨꯄꯥ ꯅꯠꯇꯦ, ꯑꯩ ꯅꯨꯄꯤꯅꯤ꯫ ꯏꯅꯦꯝꯄꯣꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯅꯨꯄꯥ ꯁꯥꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯃꯂꯥꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯃꯂꯥꯒꯤ ꯃꯅꯦꯝꯄꯣꯛꯄꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯦꯝ ꯅꯪꯅ ꯃꯂꯥꯗ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯕꯗꯤ ꯅꯪꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯂꯥꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯈꯥꯡꯕ ꯀꯟꯕ ꯑꯗꯨ ꯄꯦꯜꯂꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯅꯦꯝꯄꯣꯛꯅ ꯃꯂꯥꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯨꯅ ꯇꯧꯕꯤꯈꯤ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯃꯂꯥ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫